Gari macha thauba matamda helmet uplaga gari thoubana khudong thigadaba kayadagi ngakthokpa ngamgani amade chahi sudriba angang singda mama mapa oiba singna gari thawan biganu haina traffic control police wing gi SP Pramesh Arambam na appeal torakli ngase Manipur gi mapum kayada leptana chatharakpa gari thoubada niyom lana thoba gari macha thoriba singna helmet yaudana amade chahi sudriba angang singna gari thoba galunina gari gi che chang sudana thoriba sing check tobagi khongthang amoina Kangla Western Gate mamangda chathakiba drive aduga mari lenena wafam asi markna phongdokhibani ngasigi drive atada niyom lana gari macha thorakpa gari thoba matamda driving license yaudaba helmet uplaktaba amade che chang sudana gari thorakpa mi chohumrom gi mathakta flagat pangamki Loinana gari macha thodana lakpa helmet uplaktaba singbo helmet uphalaga ningthina wari sanaduna matung tawdana ba advice piraga thadoki drive aduga mari lenna traffic police Control Wing SP Pramesh Arambam na makataradana hai Traffic Control Police Wing na leptana lamdam asida gari macha thoriba singna niyom kaina amadi helmet uptana gari thaubatana tana chahi sudriba angang singna gari thorakpana thokaningdaba thodok kaya thoklakpa yai maramaduna gari macha thoriba miyoi singna helmet upak kaubiganu amadi chahi sudriba angang singda mama mapa oiba singnasu gari thawan biganu haiba appeal ka loinana Traffic Control Police Wing na chathariba drive asi makatana su adumak chathakigani hai wafam singsu phongdoki public ta field dojning bise helmet upaga dum thokpi ro gari thobada helmet upa tholakpa se isagi ikana badangni oigadab se koi gi accident da thojo isane kandu se aduga helmet upaga uptabaga aingonda uptraga kenoda akoi gi ka tare akoi police na tawri je akoi gi mayamda harass tawge na tawbosu nate akoi na tawriba drive sidi kenogi deterrent effect oinaba sigi chalan je soidan hanjan kakle hairaga di helmet to masana upchana ba na akoi keno tawbane hojik chalan dang su nate akoi na tawri je helmet upaktaba je masagi chance dum pi yumdagi helmet puro puraga anakpada leiraga di helmet upaga chalona maina adugi sigi mong se dum tawje only chalan sinang kakpada na taba solution sidi chalan kakpada only solution na tamnina masagi yumdagi anakpadagi helmet puro pangamagadi pura ken hairaga maina puraga upalaga mai chalan basu dum yawe Leptana smaina changjala drive mamang dus kya ama changjan gare hai china khoi Manipur da dum ubiramani haidi two wheeler singai ja helmet upai chang yang wangkhale adu ju kharadi khar uptaba khar ja dum yawe hai tare athuba thabaki ni bu haiba yawe adudagi kahobani bu hai yawe adugumba mayam ji ju hena chection na ba haidi kawo khotpa ji tawdana ba khoina sum singba drives na chalaga awareness se hena lakna ba na akoi Manipur police ki akoi SP traffic ki supervision makha dang sigi drive satha sida akoi na government na akoi fine chong na lupa lising amaga thiali ja mainly akoi revenue khom ge khot ke na target to na te haidi public ta awareness piraga deterrent factor public ta ai helmet uptraga di paisa ju chong na thiga di kaima khudong thiban nang ju siba yai haiba adugi message to adu pinaban